Meaning that we have no GORBACHOV na han mata da taram okchari. Ngasi video asidi Infinix ki handak na launch tawkiba 5G haiba phone asigi matang da semjaba video ni. Video asibu miyang tabiriba singna video asibu like tawsanbiramo amadi channel asibu subscribe tawdriba singna su channel asibu subscribe tawsanbiramo. Ngasi video asi matang asida hujirage video asibu loiba phawba tak miyang tabiyo. Meaning tabiriba pumnamapu ahad mamakta da taram na okchari amadi ngasi video asi matang asida hujirage. Infinix haiba company asina handakta na launch tawkiba Infinix 05G haiba phone asi lupa lising kun gi makhada leiba yamna makfaba 5G support tawba phone amani. Haiba phone asida processor da MediaTek Dimensity 900 5G processor amadi haiba processor asigi maximum speed na 2.4 GHz ki oiri. Haiba phone asi 8GB 128GB ki variant khakta da launch tawki loinana haiba phone asigi 6GB na chingbagi variant sing su matam gi batung ina uba phanglaba yai haina panari. Phone asida battery da 5000 mAh ki battery amadi haiba battery asibu charge tawnabagi damakta 33 watt ki fast charger su piri. Phone asida battleground mobile India na chingba HDR setting da sanaba yari. Phone asigi color da black, yellow amadi blue na chingba machu sing uba phangwigani adubu yellow gi machu gi phone asida leatherite oiba bag na chingba afava stylish oiba design na chingba piri. Phone asi 199 grams lumi loinana phone asida 3.5mm jack single speaker loinana 5G gi 13 bands na chingba yauri. Bluetooth version 5 Wi-Fi 6 na chingba yauriba matam asiga chanaraba anouba phone amani. Display da 6.7 inch ki oiba LTPS display yauri. Haiba display asi IPS LCD display dagi hena improve oiba amadi afaba display ni. HDR10 92% ki screen to body ratio na chingba piriba phone amani. Haiba display asida 500 nits ki brightness na chingba yauri. Phone asida AEG protection na chingba piriba phone amani loinana 120Hz ki screen refresh rate su yauri. Phone asida gaming gi damakta 3D cooling technology na chingba yauri ba phone amani. Phone asigi software gi matang da aijaba tarabada phone asida XOS 10 Android 11 gi loinana piri adubu haiba phone asida bloatware na chingba uba phangbigani. LPDDR5 ki RAM phone asida UFS 3.1 flagship phone sing da yauriba yamna makfaba memory gi better read and write pibangba memory na chingba yauri. RAM da 8GB RAM loinana 3GB fawbagi expandable RAM da virtual RAM oina piri. Phone asigi camera da 48 plus 13 plus 2 megapixel gi camera ni loinana haiba 13 megapixel gi camera asina 2x optical zoom amadi 30x digital zoom na chingba yari. Selfie da 16 megapixel gi selfie camera loinana haiba camera sing asida electronic image stabilization na chingba piriba matam asiga chanaraba phone amani. Infinix 05G haiba phone asi hojiki matamda lupa lising kun gi makhada adomna 5G support toba amadi gaming gi damakta natragana camera gi damakta yamna mak overall da faba phone ama yengbiram bataragadi haiba phone asi matam asiga chanraba leiba yaba afaba phone amani. Masining asigi Infinix 05G haiba phone asigi matangda 10 takna shamjaba video asibu miyang tabiriba singna video asibu like tawsanbiramo amadi channel asibu subscribe tawdriba singna su channel asibu subscribe tawsanbiba amadi notification bell da nambiba su kawbigano.